थासिगे कुंदगी हौखिबा ngasi loigadoriba state ki thakta pangthokpa sirui kumhaigi paulo bachakhiba paumi singna tongba Manipur state transport ki bus tage Manipur haiba wahai lauthokadabani natrabadi chatpa yaroi haina thingkiba thogdoka mari leinana Rajya Sabha ki MP su oiriba Manipur gi ningthau Sanajaoba leisembana Manipur gi governor Ajay Kumar Bhalada aiba cherol thaduna wafam kaya phongdokpaga loinana wahang kaya hanglakli MP Sanajaoba ngasi Governor Ajay Kumar Bhalada thakiba cherol amada Gwaltabi manakta Maharegimena chathakiba thawung adugi matangda Manipur gi miyamna wahang kaya hangnarakli hairaduna Paumi singna Manipur state transport haina thaba bus ta chatpa si illegal oibra Manipur manungda Manipur transport ki bus ta Manipur thabada karigidamak ayet papiribano numit aduda chathakiba thawung adu army personnel sing aduna chathakibra natraga administrative authority ki pautak matung inna chathakibra haiba adu mapung fana thizilaga matung khangba ngamgani maduna trabadi hozik laidiba Leingak asina lauriba thodangda achoba issue ama oirakpaga loinana president rules ki Leingak asi miyamgi mitta Asonba ama Oina Unarakkani Manipur gi luraba tanfam asida leibak asigi security agency singna asigumba mathau masak khangdaba thabak thawung tawbagi mahutta mathaudang masak khangna miyamga loinaba mathau tai India ge awang bathaki bureaucrat officer ama Oina experience kaya leiraba governor dagi Manipur da ingtapa hanjilakna bagi tanja ama pigani haibagi thajaba chauna lei haina cherol aduna makhatari governor da pisin khiba cherol adugi copy ama Chief Secretary Security Advisor amasung DGP da su pisinki